Matamgi Manipuri Wari ki YouTube channel asibu tabiriba khwai pumnamakpu taramna okchari. Ngasi amuk puduna lakchari miyamgidamakta Leishabi Laba Anishuba Saru. Mayam punna wari asi taminarasi. Thambal Masana hari badu chummi haiba khanglabasu masagi misangda wangangde. Pot yolibani hotel phamlibani migi mabuk na hanba yade khallaga hairei. Bema kaino nang ngangi dubo mi ahal sidane adum na haiba hongnabro se changu ne nang bo yumda to malo da mu onsimduna makhatare tada sauba yade apangba angang ni gyan ta duna ne pangang na ngang bane nasana lale haijari tada he rai bema nasa se warau sumna aduk phagi tongnabagi wani aduga angang petawa pet ngarang ngakha manasu usittaba saradana pu pang sudaba lamja saramacha nupi macha kaisu leitaba magumba manasu aingonda singnaba saradana tomalo ilakliba mafido hairamlaga thokre langlen thongjin panda leptuna sauna hare he hanuba nang amu hana lakanu matung manau tawradine nang simin nagadam de khangu thambal Masa nupi gi makhuto tap pairaga chingsile hai phamu karigino nangna sok gyan tadriba sibo bema ai khoi pot yun mi ne sauki ba haibase ai khoi gi mangjabani ai khoi dine khara tasinada khara usinnada khangbo tabani ne bema langlen thangdo lebak ta thadaraga mapi ira che na hare laira rasu Migi maral siki ama niraga imana ibu yopirakte isagi humang mamal na hinjabane mine usit thawoida base ai khangbo yamna waine ima asuk ton hingbase hingumse ima pot yonba oirabasu mine asuk khantana hain base ai nungaite ba ai khoi lande landabagi su isor lady ai khoi kanamata ki fam thokte ne ma mamana Tablap na hari bema laira ba imai sagi misang kana laite ne he ngasi gi samasa sida laira ba aikoi di maming gi hingli bane nang ka aurabra iba isa nupi ngakta yum sida tarak ne leiri base nang bu gyan kitta taw kai do bu ge ma gi bema nang se nupi ni nathakta nabung ama nakhada nokpa ama leibisu nati imagi di nathantane nangi asadane imana ngasi phauba tumba saba khangdana awa ana thidana hinglibase napana hek nunga kiba mikuptudagi minok masa kaya khangduna nang tabu chaurabadi haiduna bebet masana paiba heiba ngaibagum Imana nangbu sadek kangdong phaba wana ngairakpani ne bema nang lem na mangba yaro kanada ba moiga arembada karigi onsen nagadage ichadi imagi tanglaba mani ne langlen pen da bagi kholauda makhatare nupi karigi no nupi sibo asok tolli basibo ai nupi oiba pamdre ma karigi nupi oina pokpiram lebano ai nupi oibegi thotlaba nauraba sollaba haksang se ai pamdre ma thambal mapi du phiji da te thoklaga tablapna macha bu themlei se waram lani napi hongoro se ima asu chak jadri isa lap ngairi bane numidang waramgi mina krik chila ne ngahak leradi chalo napido honguro sakcha thuosi kono honglage ma ima su chaklamlam lani hana charas thambal samukta leiriba mama masagi chaktu thangdoktuna thammi polangdagi bora kangau kharasu lokthoi charo se sinane khongdrum champutne masina charasi ko hinjang di thongdre langlen mathwai do noaite sak tu chango haiba yate makhutu na sak singdo tot poi noi boi tawraga
ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯥꯛꯂꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯔꯕ ꯀꯥꯟꯗ ꯀꯞꯂꯣꯏ ꯄꯤꯁꯦ ꯄꯨꯟꯁꯤꯒꯤ ꯉꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗꯒꯤꯅꯦ ꯇꯥꯍꯜꯂꯣꯏ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯅꯨꯄꯤꯁꯨ ꯃꯤꯅꯦ ꯅꯨꯄꯤꯁꯨ ꯇꯧꯕ ꯂꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯀꯅꯤ ꯍꯦ ꯄꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯛꯂꯅꯨ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯇꯩꯊꯣꯛꯅꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯜꯂꯕꯁꯨ ꯄꯥꯟꯗꯕꯒꯨꯝ ꯂꯩꯔꯅꯤ ꯅꯪ ꯇꯥꯔꯛꯂꯅꯨ ꯋꯥꯈꯜꯅ ꯑꯃꯗꯅꯤ ꯃꯤꯠꯂꯨꯗꯤ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯏ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯥꯡꯂꯦꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯎ ꯏꯃꯥ ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥꯒꯤꯗꯣ ꯏꯃꯥ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯥꯔꯝꯕꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯆꯝꯐꯨꯠ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯃꯥ ꯑꯩ ꯆꯪꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒꯦ ꯁꯣꯝꯗꯅ ꯁꯝꯄ꯭ꯔꯥꯁ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯅꯥꯈꯨꯟꯕꯤ ꯊꯣꯛꯂꯛꯏ ꯕꯨꯡꯕꯥ ꯅꯪꯅ ꯇꯨꯏꯁꯟ ꯑꯣꯖꯥ ꯉꯥꯡꯅꯩ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯌꯥꯕꯁꯤꯗꯕ ꯀꯔꯤꯒꯤꯅꯣ ꯑꯔꯦꯝꯕꯗ ꯑꯃꯨꯛ ꯅꯊꯟꯗ ꯆꯠꯂꯤꯕꯗꯨꯕꯣ ꯅꯆꯦꯅꯅꯦ ꯉꯁꯥꯏꯗꯒꯤ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯁꯝꯄ꯭ꯔꯥꯁ ꯆꯠꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯇꯧꯕꯅꯦ ꯃꯤ ꯃꯣꯝ ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯉꯥꯡꯉꯤ ꯏꯁ ꯅꯪꯅ ꯈꯪꯖꯤꯟꯕꯤꯔꯤꯕ ꯅꯪ ꯀꯣ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯍꯣꯏꯕ ꯑꯁ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯋꯥꯔꯦ ꯍꯣ ꯀꯤꯆꯟꯗꯅꯦ ꯅꯆꯦꯅ ꯉꯥꯏꯔꯤꯕꯅꯤ ꯐꯤꯗꯣ ꯁꯠ ꯍꯣꯡꯗꯣꯛꯑꯒ ꯀꯨꯝꯊꯔꯛꯎ ꯍꯣꯡꯂꯔꯣꯏ ꯍꯥꯟꯅ ꯆꯥꯔꯒꯅꯦ ꯀꯥꯈꯠꯈ꯭ꯔꯗꯧꯅꯤ ꯀꯤꯆꯟꯗ ꯅꯤꯂꯝ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯧꯄ꯭ꯋꯥ ꯆꯪꯂꯛꯄ ꯎꯕꯗ ꯕꯨꯡꯕꯥ ꯀꯨꯏꯈ꯭ꯔꯦꯗ ꯅꯪꯕꯣ ꯆꯤꯆꯦꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ ꯆꯤꯆꯦ ꯑꯗꯣ ꯅꯪꯕꯨ ꯌꯨꯅꯤꯐꯣꯔꯝꯗꯨꯗꯤ ꯍꯥꯟꯅ ꯍꯣꯡꯈꯣꯗꯅ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯏꯅꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯛꯎꯒꯦ ꯃꯃꯥ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤ ꯍꯥꯞꯄꯛꯀꯦ ꯕꯨꯡꯕꯥ ꯅꯪꯒꯤꯗꯤ ꯌꯥꯔꯕ꯭ꯔꯣ ꯁꯦ ꯑꯃ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯃꯣꯝ ꯑꯣꯛꯑꯦ ꯃꯆꯦꯅ ꯈꯔꯒ ꯆꯥꯁꯤꯟꯈꯣꯗꯅ ꯑꯁ ꯅꯨꯡꯗꯥꯡ ꯆꯥꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯏꯆꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯎꯀꯣ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯎꯗꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯏꯗꯣ ꯅꯪ ꯑꯃꯀꯣ ꯂꯥꯏꯔꯤꯛꯁꯦ ꯅꯀꯣꯛꯇꯅꯦ ꯁꯨꯛꯆꯪ ꯆꯪꯗ꯭ꯔꯦ 12ꯅꯦ ꯅꯪꯅ ꯊꯥꯗꯣꯏꯁꯦ ꯕꯨꯡꯕꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯃꯨꯛ ꯄꯥꯁ ꯇꯧꯕ ꯉꯝꯗꯗꯅꯅꯦ ꯇꯣꯛꯀꯅꯤ ꯌꯥꯝ ꯂꯨꯕꯅꯤ ꯏꯔꯥꯏ ꯂꯥꯏꯗꯕꯅꯤꯀꯣ ꯑꯦꯛꯖꯥꯝꯕꯨ ꯗꯥꯎ ꯌꯥꯔꯒ ꯃꯥꯏꯅ ꯌꯥꯎꯖꯔꯛꯀꯅꯤ ꯗꯥꯎꯅ ꯌꯥꯔꯣꯏꯅꯦ ꯅꯁꯥꯒꯤ ꯍꯥꯔꯗꯋꯥꯔꯛ ꯌꯥꯎꯗꯅ ꯂꯛꯇ ꯇꯥꯏꯅꯕ ꯌꯥꯔꯣꯏꯌꯦ ꯂꯥꯏꯔꯤꯛ ꯄꯥꯗꯅꯅꯦ ꯂꯥꯏꯅꯤꯡꯉꯒ ꯌꯥꯔꯣꯏ ꯁꯔꯁꯇꯤ ꯂꯥꯛꯑꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯂꯔꯒ ꯇꯥꯛꯄꯤꯔꯣꯏꯅꯦ ꯁꯛꯁꯦꯁ is not depend on luck it always depend on hard work behind the most successful stories lies hard work not luck mai pakpa haibase laibak da tamlamba nate hotnabagi makha ponbani hotnaba yaudana kaidongai dasu mai pakpa ngamloi haibase nang khang pikta pikliba angang nate nang gyan taw imaga pabunga na kok sanaba thabakne nang khak tawbu yaroi ko bungba sampras makok to holaga as ai mathak ta ka da ka jakhrage akoi che se magi satra mayam da piba lecture se angon da apply ga tosile ai ngamnaba exam pass tawna ba hotnani yaraba natro pass ka ke khaladi yararo exam da unfair means seasonaba se khwai di mangjabani mase understand tawgodabani nang nasana sampras tashinadana asma horen hagdoro kadai bag to pro sampras mathak ta pra ka khalai room gi thong do sat lonsilli bag to famung da laktana langsillaga famung da long na tai pulliba tai do khara chingtho aga komhalli ngasai gi thodok to ningsing lei mamit ta langle na ngasai tawkiba sing do urai
Masado mihun kangai phuk hawotlaga makhut masado brek brek thi kinna amuk phamungda thinjingduna ayo si ju nai ne kapngang amuk tawraga ai ko ngasai ki tangkhai do ai na ma nungai ni haisni ma ne lemna tharoiba ma khangni ba tanja aduda phone ring ama lakpaduda yenglu Rakesh oirami hello hero hayeng school khranga na lao kwa kaithel da coaching center aphaba ma leire exam gi mogi suggestion do yam chanai ha coaching yaudradi phangoi loksin se modu hainaru se tuition ga lairi ai sawo phatri ko e kari gya honga sagi nupi do tangkhai do mado yamna saungningi mana tokhiba mayam do mittane sum uraga leire as adugi bu nang sidiba nupi gi masinga hek paladana adumaina harakano I kari ne ma aina lemna tharo lamon khumdana to oiba yengo lakna khiduni ma aina as yam paktre na hayengana lao thamage Sampras sauna machin thige tawbada phone thangkhibana hale table mathakta thariba chair duda amuk phammi room da amuk ko chatli tawphom khangdre asumna numit to hokhi thangnaba numit to Sampras ngantana chatlaga coaching mafam da tuition tongnaba hainarami school gi gate manakta moi ahum mari punsilaga langlen lakpa ngairaga lerami pritamna ai dinoina tawdusi talliko kaisu leitaba wadugi thaoinu mi khanab haudoido kaya kaidaude ko e Samprasna Pritam gi manakta changsinduna he mithibong pangdaba naringjing atuk pandrido kaigino madugi tangkhai ma mai chakpa tangkhai ma sibaduna ne engonda laksakhiba adumaina punsida kana amatana laksaraktre ai yam pende nang yam kira male tangkhai do changkhro na os ki begi wana teba nungai te habegi wani akhoi school amata da tamina bani ke dorage hainari ngai langlen ge mathoi ge wari sa sa duna changhi ke tawi Samprasna maningdagi oi semiconductor nongai ko langlen chap leplaga maningdo onthore mathoi su jingnana tapna kai muk tawra jano Sampras mamanaba singa changchilai langlen manak yobuga muklaga lepaga harai lale hayo langlena kai no haise lale hajo ngarang do naral do ngapige nupi angang yam non sinaba pamde o lan kre haina laliba miduna haijedana landaba aina haijetuba wa savas yamna phajariba wani ne Sampras langlen da khudom bithillaga he nang na tawri domaina punsida ai kana matana laksaba yaukidri nang lemna thani khanbra langlen su usittana makha tarai punsida thengnaraktabado ngarang thengnaraba natro nasagi behave kamaina atopodo utkani khangdradine adugumba mathang thengnarakini chatho chalo nasakto yeningde Sampras hanba ko bolaite mamang da kharaga henna changsillaga khara nontharap tawraga aina chathoktradi langlen masado tension ka ba helai wa amata ngangdana Sampras ki mamaida khupangna thai Sampras haifet nontharaga mamaido makhutna pai machin bando chiglap tawna haifet nokningdana noi mathoina nakandagi pakhattuna harai langlen laose chatlasi laoba langlena Sampras ta onsilaga arembada migi matamangan gano punsi se yamna tenbane sigumba kanada badane matamangan gano maso ajiga mathoiga langlen ga chatkre Pritam Sampras ke manakta changsilaga aina hurunu haidro nupi orasu nupi pida amane haidana
Sampras mathanta prok prok chai sauna wa amata hairamdana langlengi matungda tanaduna mamangda direct lepsil nangse nupi ni nupi obegi khut thadabane amuka hairi last oina lale hayo langlen sauna nang wayam na ngangnaba pamsi karigino ha langlen kanna lakhotli leram liba atopa student mayam do makhoi ahum da loini yengnare mathoina as langlen lao oza sing na ukradine akhoi aphaba matu oi roi lao chatlase mathoi samprasa mu onsilaga aduga baisu school amata da taminari bane khallaga adomaina tongna roise oza makhaina uradi punishment phangani akhoi pulap punishment phangmina batari hankro se hankro ba please akhoi bungak piyo ba class manung dani ozana larik tak liba singdu samprasti amata tadre langlen da sum yeng lagale langlena amu amu yeng thorokpada su tan chana duna misana ba yawi ani do chumna yeng na banate akhaba yeng thiba mi yeng ni yeng na ribado tanja duda rakeshna nasona na hari namitu yararoi oja nangna yengi dubo saungning beiro natraga pamairo karan nga kan ko hingkari ho bele to sangman kre yengu lepo last ne munna sum yengmandana ba sambru masin khanga kani ko nang karanam taningra pritamna amu sarna yengi e tumina leiro som deina khunbi TV serial kanna yengli oh hatpi ki dore ni to risidia is unthok na nungai kidreda hat ki dore ni oh kuber office halakpagi bag to leiriba table du da thamlaga makok to haifet non taraga phami hai mama hai mehira kainoma da semo he as get kraponi moi pabung suba mina serial ngaktang yengbasida TV ga loina chaini ko ngasi nungsa na maro lama sabane nate kana ba wakal loksin oiba yaba news channel gumbadi yengdeni ha khabar da parasu phana kana ni haiwani nang amako nang hindi serial gyan men ta daba manem pokna mamau otpa au poryarok tabagi mai tharaga hatpa sigumba jut cha daba ngakte yenglaga kari afabano porok to sibo ho pau dine nungtigi khabar padrasu TV yengdrasu tai hotel dane nungdang waram nga haktang sa thakpo thukpiruraga loire jagat sangsar gi pau pumbane loina tai serial sidine pungjingda akakna lakliba sigumba khara yenglaga wakhalse ngihak potharaga leitradi aibu kedo harino chawkraba yumsida ai ithantani khunu khungbagumna leirise nacha nupana school nacha nupina college moi babungna office ho yengliba yeningdana yengliba ithanda kari to harino khangdemi mama nangse ngangna ba ngamba jana te ukil go oram ladine chana ga dawon lalasu achumba mana ngang ba hiba nangi na guna madi yawri ne moi babung su ne yamna henjin birakan ko aine iching laktana ba ngasi soroi ko kuber nok laga chumbu chumdro ngangdana leine ngasai dige juice la kaino aingba amata thakke hairi sibu natti nangbu tadrabo haiba holok thokige ina khunbi manung da sangki nilamsu college tagi halai haima kaino ngasi di yam nangalida pabung ngasi di class ama khatang lorogane adum halaba kaidore nasaga nongai trabo nangbo kasu tokdida pabung nungsa sabasida ngasai traffic jam oidana kuina nungsa marok tu da leibadunara khangdre ko khra ngauba ada amu kuidabida class ama khatang rom laga halabane hoine akhoi manipur gi jam se haifet kungi kaisampat ki traffic point du da leiriba tawriba mayam da uredana gari thoriba mi singna su rule amatta maintain tawde angam tanadana
gari makai ahang mo leba jagada litana aina halawraga lore haidan leiredo akhoi gi traffic police sing sisune warabani singna gyan tadabo yaman khidana ina kun bisu hai mahi glass asang ba ani pairaga thoklei macha nupi ubada haima bema nangla abo pungbu kaya tarage ne khara nganba malida hoi ima khara ngalle ai ko khara ngaudana ne laaba table da hai mahi glass ani do thamlaga se si thakchillu nang pabung ibani gi ne haidana ne semakpane ima de kaya thakningde kona tha asu tha age nasa do tekhat haluse ina kunbi phamtharaga makha muk tarai ngawba tabani ne kokto kanagi sariba khusa sidabu laheidre mi siro lai hinge haibadune ayinga sa loina onkre thaina koine leisari ngai matam angang ori ngai dadine hojik se ingbana bu nongbu hek hangkraba ingbana leibangam na ponte ningtham ta haido sung kandagi adum haurabani hojik ti karino nong su paigai mangi tabra sung ta hek tadi as mapandaga thokpa ngamba janate mai de lobaga ne chap hek manare tawrus nangi su gari achoba amata lose haibani noi pabung sina ne ho aduni ho adani tawringai da ne hek pangthok chamthok dana ne leirabani kuberna paisa do kitang natai ama chada dana tawbani handa kita horokpa sida aisu loge na haram libani sabagi di saba tabani climate change tawbuse handak na khangen henkat libani kanagi u wadi amate hek leitredo noma gi sum koksile kol karkhana na sum masing hengalakpa olakpa tabani ne nilam hai mehi do thakna adobudi babu handake amazon rainforest na saklido aduna aikhoida mangjaram doise kayam no yeng amuk hana sengat pangam leroidabani khwaidagi sauraba umang ama mangba haibase aikhoi miyoiba pumnamaki pitribi pumbasigine mangjabani climate ti angakpa phangna change toreda world gi oxygen 20% umang aduna puribani karamna sauraba umang duba horaklibano angakpani mai budi adaida taba anakpa tribe singna chumna mai macha hobadagi saba hemanbanina samnakiba oramasu yai ina kun bisu wari du do yoksilai khangdre malem pitribi ima se khang bangam laktrabani handakti lowga amatta panba yaroidori chak tangba thokpa yaribani hojik cheng kg da lupa yankhai matoi yankhai ninthoi yoredana lore irebag iramdamse lore ihe sina si oire moi pabu bungbase tuition ama ani da thabi bane pharoidro migi macha masuna khoiren masa painare hojik bes ani ahumbu loinarabani aikhoina ama phawbu chatte 12 thadoini karam tawdoino khangdre tuition khaktana yaba natene masana hotna ningba ama yaudradi tuition na yaroi haiwani tuition chalena larik sumpa padradi kamaina tawni haiba ngangba amatta su lawkhidrisibu natte mabu nisa pasaga sisinaraba jalaba pabung madumadi mandeda magi se masada atanba ama yawbugini thoine makok litaba ngang dinate tuition do mana ngarang su ngangnei haibani adu chalhalase pabung adugo yumda namdana senaraga khara pahalase natradi yararoi pabung ina khunbina tuition gi dinga sai yu sungang ni haidana ngantana chatkibani school ga adumaina tawrasi magi khanbadane aisune yamna warabani hayeng exam ga ne yauroktradi keroi lekai gi mamangda hektai kai doribani magi care su soini bema naupa se nangna khara yengchindongni ko langphangi wakan khanba pangchat chatpa pangcha sabase khara thingu hoi babu ima ai phi ma to hongu khige aduga ngahak te hipuge horen bungba la aga hauduro hoi aine cereal se loiraga ne chak to kambirage
Schoolgi breakni mathoiga langlenga su thoraktuna canteendagi achapot chadabi singju pofam ama leibaduda oina chaba changlei sauraba school aduda canteen ani amadi singju pofam haigadra aduga punna ahumni makoi anisu singju leiraga chaminaduna lei sampras udabaduda Rakeshna Pritamda hari amaduna kaida mu leikre langlen inaba mu chat khrajaro tanjare he saita Pritamna amu awoiba kaisu leitaba wadu himana tawrisi sampras toilet lomdagi khongrau chenchingduna semlaga lai Rakeshna karino tawraiduna ho wan tawrubane wan karino khongdemi Pritamna amu Sendudi fajana chingkhalaga su tholo udana nangoroi matagum sem dana ibo nangama ba ko semido amado thirudeba karom chakrage yengba nangoroi ne prap thola ini Rakeshna amu nanga sai khupak to bonus amaga mu pamlibo tanja ngai doine laman khumnaba wadi ngangaroi matungdadi ko ina doine yengo aigi plan Pritamna karam no lao kande thiruse ahum do tungda mangda pareng nganu masagumna lai class ki akoibada koyeng yengbada leitabadudha canteen ani duda muk changi leiba udrabada aroibada Rakeshna leire singju cha leire Samprasna chonguslo Rakeshna mu Chalo hai mi chari thai ngai sida akhoi ju singju cha duini kaino Pritam singju jon phamda changsillaga ine akhoi gi ju singju plate amata piyu ba hoi bungo aduda leiriba phan aduda ne phamamo ine puthura age makhoi ubada langlen wakhanda khalli khangni dana ngasidi ine akhoi singju gi lupa kya tarage nakhoi gi di kun khaktani bema mathoina purse tagi yankhai chapi ama lawtho oga pi aduga amu ine bora se taradagi hapiuba hoi hapake aina sida bora yonbase canteen phamiba kangbu sina dine saukrapot niko sida loina aina kanjille haidana Leishabi macha ayambana di singju pambanina ai sida loina hek changlei aduda toina hangi haidana ne inena khara hapchinben se sela choibase bora sina sida leirese langlen samprasoi romda haifet yenglaga ine adagi ahumse imanaba ngaktane morok yamna sabane moigi di tongana morok chamas ani humdaga hapchanbiyo matang asida tabiriba khwai pumnamakdagi kainanaba yathangni jari makha taba saruk hayeng punna muk taminarasi